Assam Rifles Louthokho Haiba Khongjang da Akampatki NIELIT Thong Lonsillure NIT so lonsinaba honakre Manipur dagi Assam Rifles Louthokho Haiba demand da ngahan kokomi women wing na Manipur da lairiba Central Institution sing Thingbagi Khongjang sangsilagani haina Louthokraba matung ngarang maida paibi sing na Imphal East ke Akampata laiba National Institute of Electronics and Information Technology NIELIT so Lonsillure adubo Police na laktuna tungda lonsilamba so thugaiduna amuk hangdokhe Singjamai wangma torban khetri laikai maira paibi singna ngarang ayuk pung 8 kuntra rom tabada Institute asida thomjilakpaga loinana Administrative Block so lonsin khibane masugi matung Institute asigi staff sing magi gari thogdogallaga main gate su so lonsin khe tungda maira paibi nupi mayam aduna Manipur dagi Assam Rifles lauthokadabane Go back Assam Rifles saiba kholaw sing laukhe Manipur dagi Assam Rifles mapung phana lauthoku haina miyamna sangsiliba khongjang ase laingak amade CSO singnasu saugatpi yu haina khongjang aduda saruk yakhibe maira paibi amana appeal tawraduna Assam Rifles lauthoktriba phauba miyamna siba changba khangdana khongjang makhata na sathagi gani haina phongdorokle amaromda NIELIT so lonsinbagi pau phangbaga irilbung police ki kangbu ama laktuna ayuk pung 13 rom tabada lonsilamba so thugai khe May ahum dagi Manipur da thorogli ba irang asida Assam Rifles na nakal namagi midyang yenglaga thabag tawbagi mathakta micham miyam da onsinduna miyot minay satha yaibagi wahuda laibak asigi khwaidagi lidaba paramilitary force asigi mayokta miyam na kholaw lawbagi khongjang sangsilagli ba ne amarom da Imphal West District ki Lamphel Police Station ki manungsan na Langol da laiba National Institute of Technology NIT ki office miyam na ngarang solon sinaba honakre NIT da miyam na thomjilakle haibagi pau hek phangbaga mafam aduda Imphal West District ki policing na laktuna pamdaba thogdok thoktana ba honakhe miyam na so lonsin ba honaba du police lakbadage lonsin bangam khedre ngarang nung thilpung amaga minute kuntra rom ta ba matam da miyam na NIT office tamna thomjilakhi ba nei miyam na thomjilakla ba matung NIT gi makok thongba miyoi singa wari sanakhe wari sanaba loiraba matung so lonaba thaurang lingai serakta Imphal West District ki makok thongba police officer sing adu lakhibani haire hiram asiga mari lainana khongjang loi amana phongdorakpada laingang na Central Forcing lauthoktriba phauba Central Institution sing so lonsin bagi khongjang changsin khigani haike Maheiloishang Thingbagi Khongjang Toubiganu Maheiroi Lupsing Assam Rifles Louthokho Haiba Khongjang da Central Educational Institution sing thong lonsin bagi khongjang ama lakliba se Toubiganu haina Maheiroi lup tarukna appeal tawrakle MSF Assam KSA suk AIMS amade atopa Maheiroi lup amaga punna Maheiroi lup taruk asige President sing na khuyek piduna thadorok patcherol amada Institution Thingbagi Khongjang asina hena mangjaba nangbada natana aikhoigi pangal sonthabagi maram ama oigani haire lamdam sida hangba Central Institution sing RIMS MU KAU Triple IT Manipur NEET CPET ICAR NIELIT ICM na chingba institution sing ase thinglakpa taragade isagi khongda singjangna yansinjaba oina thokane masigi mangjaba si yenglaga langi saitheng nangliba ikoige khunai asigi pangal sonthagada ba thawong oibana Maheiroi sing amade laibaki khanbiduna asigumba Central Institution sing Thingbagi Khongjang ase handokpi yu haire